Nangobani ising ngaibagum na ngairakiba BJP ki General Secretary BL Santos soidana lakadori. Mak lakadaba numita BJP ki MLA sing thambal sanglenda laknaba party ki State General Secretary na kankri. State lengak CM da bigi wapum laikhai tabaga loina CM labadi kanana leader oigada ki habalusu laptop labai. Haukiba kumza English ngani ga kungani thuki February kungani panamasu March mangara tangka ani thona pangtukiba tarani thui suba Manipur Legislative Assembly gi mikhalda sit kuntra gani thui da mai pak tuna absolute majority phangkiba BJP na lusingduna lingkhat khiba lenga adu February mapan English ngani ga kunga manga gi nungthulda resign ta hunkraba matung tha adu gi tara humdoi di gi hauraduna Manipur Legislative Assembly bu suspended animation na thamlaga President rule salai rakpadi Anouba Leingak ama amuk hana semning bagi ikau langlaktuna nonggo bina lai ising ngai bugum na Leingak seman birakpa kaktanatana seman birakpa kaktanatana semna bagi damakta central leaders sing mukhawrang na ngai rakhiba singi manung yauriba party sigi National General Secretary Organization BL Santos tha sigi tarani thoi soidana laklagani haba wafam confirm tawre hadi Resign to on crab state Lenga Dubu losing Lambayao party SG MLA kun Henmana Mamang Tagi Ahan Masayol Gihauraduna Delhi de Satuna Central leaders in Unaduna PR Lenga Kim Huta Makogi Anouba Leingak ama Semhan Binavatakshilokivani Adubu Manipur party SG MLA in the Home Minister Amit Sahamasum Prime Minister Narendra Modi Unanaba appointment lobby Yuhaina party SG National Spokesperson su Wadiba North East ki coordinator Summit Patra Unaduna Haizakivada Summit Patra ki Makidi Party की MLA कुन हेना लाक्लबसु पार्टी एसी की BJP की कुकी MLA सिंगदी यौरक्तबनिना माकी माइकेदिगी होम मिनिस्टर अमसुम प्राइम मिनिस्टर उननबगी अपॉइंटमेंट लौब ngamloi हेरखिबनि मणिपुर की सखिब MLA सिंगने दिल्ली द थुंगलब मतुंग अहानबोइने समिट पात्रग उनखिबनि दुबो माकी माइकेदिगी होम मिनिस्टर अमसुम प्राइम मिनिस्टर उननबगी अपॉइंटमेंट लौब ngamloi हेरखबदिगी तंगाई फदना पार्टी की नेशनल जनरल सेक्रेटरी ऑर्गेनाइजेशन BL संतोष उननब सिनबियु हाइजरुबददी याबिरखबदिगी MLA सिंगना जनरल सेक्रेटरी एसी उनदुना Manipur BJP na lusingba Anouba Leingak amamuk hana sembina batakshlamani Manipur ki MLA sigi wapa maduda BL Santos ki maikaidigi su yaningba phungto khibaga loinana hiramasugi matang na mak masamuk Manipur laktuna party ki MLA singa masuma thapuba singa unaragani haibigi thajaba pirakhibani mak unakhiba party ki MLA kharada pirakhiba thajaba dugi matungina mak tha sigi taragani thoida Manipur soidana laklagani hari pausi confirm toraba matungda ngasi numidang wairam pauksi amana BJP ki MLA amada hanglubadadi confirm tawre herakhibaga loinana BJP Manipur Pradesh ki makedigi su General Secretary amana mangona telephone tawroktuna khangalakne hari party ki National General Secretary asina lakadaba numit asida party ki MLA sing Imphal gi nitya pachu thekta leiba thambal sanglenda laknabasu khangalakne hari MLA magi wapamasidi pauksi amana party ki central leadership nimit kya ki khongchata lakadabano maang state asida leiringai BJP khaktagi MLA sing unaduna Leingak sembagi matangna wari sanaramgadra BJP na lusing lamba Leingak sagot patopa party ki MLA sing su unaramgadra haiba yauna maki khongchat asida party asigi atopa central leader kana kana loinara kadaki emasum mak mathanda lakadra haina hangki wang singi pakumda MLA sin hai Engonda pau pirak padadi party ki National General Secretary asikaktamak lakani haina khangalaki adugo mahangna thunglabaga unagadaba MLA singna supnatagi BJP ki MLA sing oigani khale adubo mahaka central leader khana kana loinaraga lakadagi amasum Manipur numik kyani leiramgadagi haibigi matangdadi sabsana khangmanga leitri state ki party ki mekedigi su khangalakpa leitri haina khumlaki Amaromda pauksi aman hausuk party ki central leader ama Manipur Anouba Leingak siyamba natragana siyamdabaga mari leinana lakani hairabanina BJP ki MLA ayamba state asida leirabra Delhi yaun atopa mafam singda satnakhiba yaubra haina hangbadasu MLA asin hai party ki lusingba ama lakani haibigi wapum confirm tawrabanina station thadoktuna chathoknaba yaurongani thajadi MLA ayamba central leader sing ngaiduna leinaribani haina pakhumlakhi Pausna makatana haibada confirm tawrabagi matungina karigumba BL Santos na state asida soidana laklabadi hausuk lairiba PR Leingak asigi muhutta miyangi mihut singi Anouba Leingak ama CM gadra natragana CM loidra haibado laikhai tabi yauna karigumba CM gadaba oirabadi Leingak adugi lusingba kanana oigadagi haibadusu lepthoklaba yahiri
Panmayabadi, BSF ki MLA amana saruk yaduna pangthokiba miyam tinba thoram amada kariguma central leaders sing saliba thas ki manungda Manipur Anouba Leingak ama lehalaktrabadi assembly ki speaker bu leader oina khallaga Leingak siamna ba claim tawragan heba wapam phongdokpa leikhrabani adumoina ma rang Manipur da pangthokiba leba asigi national songi chamaga yankai surakpa ma kumon thoram saruk yakiba hanang minister Biren gi mekedigi central leaders sing lakani habigi thajaba pirakle heb natana kariguma Anouba Leingak ama semlaklabadi kanana lusing boy gadagi habigi matangdani pawmising da wapam amata phongdokhidabani Maitei khoi yekna yamna lairi sial araibani isa kansi maitei nupi ima singbu kansi panthau imana masa yoknabagi damak tumduna hiptana sial tanba horakle ima haiba maitei imadi matu sonmani maitei furup nataba singa khunda laitaragi hingminaba Manipur oikhibanina mak mahaki marol manaba laining manabadi ikai khumnaramba yai nupi khudingma Maitei oibai khoidi maitei laipak su kandabi yadi maitei furup su Manipur su kandabi yadi maitei khoi gi thaudang yamna sauna laidi maitei khoi ni hingwada mito miancha singna de yekna bigi mami thamoi nung lairambadu ngasi marol thorakli poknung da leibaduni wahaiduni masin tholaga sairakpa saifam thokpra lai haktak gi lairaklaba sangjapam su piriba irol su ngangliba su sizinariba masina takpadi maitei khoi gi yekna yamna laidi sial araibani isa kansi Maitei nupai khuina maitei nupi ima singbu kansi haina nongpok singu thong maitei laikol thalo sipi lok seloi langmai sing imphal nongpok ta leiriba lai oiba panthona phongdokre Manipur lamdam sida mangbu yadaba maitei frup lairamba soi haktak ki khunthokta mi puthokpada maitei salai tare na hali maitei salai tare Paripuri digi thang tharakpana ipa ima haktakta satlamba maitei laining gi satnabi maitei yumban gi satnabi thaksi khaksi thogalon yamna phajaba maitei oirami maku manem gi mamangda maitei nupina khungup tongduna satti maugi singda salabadi maitei ubada manaw nupina kokhumi matai gi mamangda manaw nupina satti yamna lapna thaidoklaga matai na sakhraba tungda sali masada mamana mapana kawbasi isa ibungo isa ibema haiba Mingaunai Nayambagi nasigi nasangi nakhuragi nanegi nadomsagi naboki ipugi asumna hairaga sana thaknaba polam lali masuna mapa pokpabu ipu ibok bobok haina kaunai mapu mabena su isu ibungo isu ibema khonthok ingna laitonsi thangalaga kaude namlaga kawi mi lai phida thau haina phida thani mi lakpu matamda ising glass amata puzar au thurau ngasidi sak saraga satlo haiba yamna taram oktuna nungsinana hinglamba maitai gi punsi mahingni kairoi lekai hupna khangnai nungsinai sanhuran bising attack torakpada BSF personal manga sukli Tripura gi Sepa Hills district ta leiba India Bangladesh ki ngamkhai paring de sanhuran ba madi smuggle tawba miyoisingna attack torakpada border security force BSF personal manga aso opanang lemasu gari ama ata thokle hadi thaudo dungra numidang ngamkhai paring de leiba Bisalgar Kamthana lambi da leiba Kamthana border outpost da deploy tawduna leiba BSF personnel suna lambi da lakpa gari ama khamduna sek tawna bu hona rubada thokiba thawdo ne heri BSF ki team na kaithel adu tamna gari adu butana ki kaithel adu da gari adu pharaba matung BSF amde miyoi sing adu ki marak akan mamong ningai sangdana rakhi ningai sangdana badu mapam adu leirama miyoi kana BSF ki personnel sing adu tamthin furaki bine miyoi sing adu na BSF gari amas akai thon ki thawdo asu ki matang da FIR register tawre am samsiana ba miyoi sing phana bo hona ri ki Serak thaudo du video ama viral oirakhreri wari mai pakhidre Pakistani forces ki attack ta Afghan misam taruk shiri manga sukli Turkey gi Istanbul da Pakistan amasam Afghanistan ki officials na wathok loisinna ba ahum suba round gi wari sanaki badu yana ba purak pangam khidre hari nakala maram na Pakistan military na Afghanistan gi Spin Boldak district ta yum ahum da attack tawda no PM angang yaw no misam taruk shikre du manga na aso apan nang khren su pawmun makata na phongtukli khangpok sanga sakre ama sire ama sukle hari Delhi gi Rohini da leiba Rithala metro station marak thoki ba asobo mai sak gi thawdo amada khangpok sangarum tum sakhi ba loina mi yema sikre ama sum atopa amana sokle haina Delhi Fire Services DFS na phongdokre